ꯔꯦꯈꯥꯒꯤ ꯃꯤꯍꯥꯠ ꯃꯄꯨꯔꯣꯏꯕ ꯗꯤꯖꯃꯅꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯂꯧꯈ꯭ꯔꯦ꯫ ꯁꯤꯡꯖꯃꯩ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗꯒꯤ ꯊꯣꯛꯆꯣꯝ ꯅꯤꯡꯉꯣꯜ ꯅꯥꯎꯔꯦꯝ ꯑꯣꯡꯕꯤ ꯔꯦꯈꯥꯕꯨ ꯍꯥꯠꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 18ꯗ ꯃꯁꯥꯒꯤ ꯃꯌꯨꯝꯃꯛꯇꯗ ꯍꯥꯠꯂꯝꯕꯒ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯔꯕ ꯔꯦꯈꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯥꯎꯔꯦꯝ ꯗꯤꯖꯃꯅꯤ ꯆꯍꯤ 68 ꯉꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯏꯝꯐꯥꯜ ꯋꯦꯁ ꯇꯨ ꯍꯔꯤꯇꯂꯥ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯄꯥꯎꯍꯪꯒꯤꯗꯃꯛ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯂꯧꯈ꯭ꯔꯦ꯫ ꯔꯦꯈꯥ ꯍꯥꯠꯂꯝꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯐꯥꯔꯕ ꯅꯥꯎꯔꯦꯝ ꯗꯤꯖꯃꯅꯤ ꯆꯍꯤ 68 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯜ. ꯕꯥꯁꯨꯗꯦꯕꯕꯨ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕ ꯇꯉꯥꯏꯐꯗꯕ ꯂꯩꯕꯗꯒꯤ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯕꯤꯅꯕ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯏꯝꯐꯥꯜ ꯋꯦꯁ 2ꯒꯤ ꯀꯣꯔꯠꯇ ꯍꯥꯏꯖꯔꯛꯈꯤꯕꯅꯤ꯫ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯠꯅ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯅꯥꯎꯔꯦꯝ ꯗꯤꯖꯃꯅꯤꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ꯫ ꯔꯦꯈꯥ ꯃꯤꯍꯥꯠꯀ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯔꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯄꯜꯂꯗꯨꯅ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯔꯠ ꯑꯁꯤꯗ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ: ꯁꯤꯡꯖꯃꯩ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗꯒꯤ ꯅꯥꯎꯔꯦꯝ ꯗꯤꯖꯃꯅꯤꯅ ꯍꯧꯈꯤꯕ ꯃꯦ ꯇꯥꯔꯤꯛ 18ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣ.ꯁꯤ.ꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯣꯛꯆꯣꯝ ꯅꯤꯡꯉꯣꯜ ꯅꯥꯎꯔꯦꯝ ꯑꯣꯡꯕꯤ ꯔꯦꯈꯥꯕꯨ ꯃꯤꯍꯥꯠ ꯑꯗꯨꯃꯛꯀꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10:30ꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12:30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯌꯨꯝꯃꯛꯇꯗ ꯍꯥꯠꯂꯝꯂꯦ ꯍꯥꯏꯅ ꯋꯥꯀꯠꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯖꯃꯅꯤꯗꯤ ꯁꯉꯥꯏꯄ꯭ꯔꯧꯗ ꯂꯩꯕ ꯃꯁꯥꯒꯤ ꯑꯣꯐꯤꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯟꯖꯨꯃꯔꯁ ꯔꯤꯗ꯭ꯔꯦꯁꯦꯜ ꯐꯣꯔꯝꯒ ꯂꯩꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯄꯥꯎ ꯑꯁꯤꯗ ꯍꯦꯛ ꯐꯪꯕꯒ ꯁꯤꯡꯖꯃꯩꯒꯤ ꯄꯤ.ꯑꯦꯁ.ꯀꯤ ꯇꯤꯝ ꯑꯃꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯔꯦꯈꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯨꯝꯗ ꯑꯍꯥꯟꯕ ꯐ꯭ꯂꯣꯔꯗ ꯇꯥꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯀꯝꯄ꯭ꯂꯦꯅꯦꯟ ꯃꯁꯥꯃꯛ ꯌꯥꯎꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯇꯩ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯩꯔꯝꯈꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯆꯪꯍꯟꯗꯕꯅ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯗꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐ ꯂꯧꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨ ꯆꯥꯎꯔꯥꯛꯅ